ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯧꯁꯤꯡ ꯂꯩꯕ ꯂꯣꯏꯇꯥꯁꯤꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯥꯡꯒꯨ ꯀꯧꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯂꯣꯏꯇꯥꯁꯤꯡ ꯀꯧꯕ ꯃꯇꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯥꯡꯒꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯃꯈꯥꯔꯣꯝꯒꯤ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯈꯜꯂꯦ ꯍꯥꯏ꯫ ꯃꯥꯅ ꯂꯩꯒꯗꯕ ꯅꯨꯄꯥꯗꯤ ꯃꯀꯨꯕꯣꯛꯀ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗ ꯃꯀꯨꯕꯣꯛꯅ ꯁꯥꯎꯔꯒ ꯃꯃꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯕ, ꯃꯃꯥꯛꯅ ꯁꯥꯎꯔꯒ ꯃꯀꯨꯕꯣꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯨꯄꯤꯁꯦ ꯑꯩ ꯂꯧꯔꯒꯦ, ꯈꯔ ꯍꯥꯏꯕꯤꯔꯨꯁꯨ." ꯕꯥꯡꯒꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨ ꯃꯆꯥꯒꯤꯗꯃꯛꯇ ꯃꯃꯧ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯌꯥꯅꯔꯗꯨꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯃꯆꯥ ꯕꯥꯡꯒꯨꯕꯨ ꯃꯀꯨꯕꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯦ꯫ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯕꯥꯡꯒꯨ ꯂꯥꯛꯇꯨꯅ ꯃꯀꯨꯕꯣꯛꯇ ꯈꯨꯔꯨꯝꯂꯦ꯫ ꯃꯀꯨꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯕꯥꯡꯒꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ." ꯑꯁꯨꯝ ꯍꯥꯏꯅ ꯈꯨꯝꯕꯗꯒꯤ ꯌꯣꯝꯄꯥꯛ ꯄꯨꯔꯗꯨꯅ ꯂꯧꯕꯨꯛꯇ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯂꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯁꯔꯦꯡ ꯊꯣꯡꯉꯝꯃꯨ꯫ ꯑꯗꯨꯒꯅꯦ, ꯅꯨꯄꯥ ꯑꯁꯤꯒꯤ ꯆꯥꯛꯇꯨ ꯁꯨꯞꯅꯒꯤ ꯆꯗꯨꯝ 3ꯗꯒꯤ ꯍꯦꯟꯅ ꯍꯥꯞꯀꯅꯨ꯫ ꯁꯔꯦꯡ ꯊꯣꯡꯕꯗꯨꯗꯤ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯄꯤꯛ ꯊꯟꯅ ꯊꯝꯕꯤꯔꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯀꯨꯕꯣꯛꯀ ꯃꯃꯥꯛ ꯑꯣꯏꯒꯗꯧꯔꯤꯕ ꯕꯥꯡꯒꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯧꯕꯨꯛ ꯇꯥꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯊꯕꯛ ꯁꯨꯔꯕ ꯃꯇꯨꯡ ꯃꯀꯨ ꯃꯃꯥꯛ ꯑꯅꯤꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯀꯨꯕꯣꯛꯇꯤ ꯃꯐꯝ ꯑꯃꯗ ꯅꯥꯊꯩꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯕꯥꯡꯒꯨꯅ ꯃꯀꯨꯕꯣꯛꯀꯤ ꯌꯨꯝ ꯌꯧꯔꯕꯗ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯁꯤꯜꯂꯤ꯫ ꯕꯥꯡꯒꯨꯅ ꯆꯥꯛꯑꯣꯛ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕꯗ ꯁꯨꯞꯅꯒꯤ ꯆꯗꯨꯝ 3ꯇꯃꯛ ꯂꯩꯔꯝꯕ ꯎꯔꯦ꯫ ꯉꯥ ꯊꯣꯡꯕꯗꯨꯗꯤ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯥꯡꯒꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯆꯥꯛꯇꯨ ꯆꯥꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯥꯛ ꯃꯕꯨꯛ ꯄꯤꯛ ꯊꯟꯅꯅꯕ ꯆꯥꯊꯣꯛꯂꯨꯔꯒ ꯃꯀꯨꯕꯣꯛꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯕꯥꯡꯒꯨ ꯂꯥꯛꯄ ꯎꯕꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯤꯗꯤ ꯈꯔ ꯁꯥꯎꯔ ꯃꯥꯜꯂꯦꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯥꯡꯒꯨꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯗꯨꯕꯣ? ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯆꯥꯛ ꯆꯗꯨꯝ 3 ꯈꯛꯇ." ꯑꯁꯨꯝꯅ ꯕꯥꯡꯒꯨꯅ ꯑꯁꯥꯎꯕ ꯎꯠꯂꯛꯄꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯑꯗꯨꯗꯤ ꯅꯪ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯦ." ꯑꯁꯨꯝꯅ ꯕꯥꯡꯒꯨ ꯆꯥꯎꯕꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯕꯥꯡꯒꯨꯒꯤ ꯃꯃꯥꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯕꯥꯡꯒꯨꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯕꯥꯡꯒꯨꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯂꯣꯏꯇꯥꯁꯤꯡꯒ ꯇꯥꯟꯅꯕꯗ ꯂꯣꯏꯇꯥꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ. ꯑꯩꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." ꯂꯣꯏꯇꯥꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯥꯡꯒꯨꯒꯤ ꯃꯃꯥꯗꯨ ꯋꯥꯈꯜ ꯈꯔꯗꯤ ꯄꯣꯊꯥꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯏꯇꯥꯁꯤꯡꯗꯨ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯖꯒꯦ ꯍꯥꯏꯔꯔꯦ꯫ ꯂꯣꯏꯇꯥꯁꯤꯡꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯁꯤꯡꯕ ꯃꯤ ꯃꯥꯟꯕꯗꯨꯗ ꯆꯥꯎꯕꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯔꯞꯇꯤ ꯈꯟꯖꯥꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯂꯧꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯅꯕ ꯋꯥꯁꯤꯡꯗꯨꯗꯤ ꯅꯁꯥꯅ ꯌꯥꯔꯦꯀꯣ?" ꯂꯣꯏꯇꯥꯁꯤꯡ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯣꯏꯇꯥꯁꯤꯡꯒ ꯆꯥꯎꯕꯒ ꯃꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤꯗ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯆꯥꯎꯕꯒ ꯂꯣꯏꯇꯥꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯔꯤ꯫ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯂꯣꯏꯇꯥꯁꯤꯡꯅ ꯆꯥꯎꯕꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯁꯨꯏ꯫ ꯆꯥꯎꯕꯗꯨ ꯃꯇꯨꯡ ꯏꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫
ꯋꯥꯏ ꯍꯥꯏꯔꯨꯔꯕꯗꯤ ꯅꯍꯥꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯆꯥꯎꯕꯗꯨ ꯋꯥꯕꯅꯦ, ꯆꯥꯛ ꯂꯥꯝꯕꯅꯦ, ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯔꯦ꯫ ꯆꯥꯎꯕꯅ ꯆꯥꯛ ꯆꯥꯕ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯁꯤ ꯍꯥꯏꯔꯨꯔꯕꯁꯨ ꯂꯨꯏꯇꯥꯁꯤꯡꯅ ꯁꯤꯃꯇꯪꯒ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯁꯨꯊꯩ꯫ ꯆꯥꯎꯕꯗꯨ ꯃꯄꯨꯛꯅꯤꯡꯗ ꯂꯨꯏꯇꯥꯁꯤꯡꯕꯨ ꯌꯥꯝꯅ ꯁꯥꯎꯅꯩ꯫ ꯁꯥꯎꯕ ꯍꯦꯛ ꯎꯠꯂꯨꯕꯗ ꯃꯤꯅꯥꯏ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯁꯥꯎꯕꯗꯤ ꯎꯠꯇꯅ ꯂꯨꯏꯇꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯠꯇꯨ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯀꯥꯃꯤꯟꯅꯔꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯆꯗꯨꯝ 3ꯒ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯆꯥꯎꯔꯕ ꯑꯃꯒ ꯄꯨꯊꯣꯔꯛꯏ꯫ ꯂꯨꯏꯇꯥꯁꯤꯡꯅ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯆꯧꯕꯗꯨꯃ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯛꯅ ꯆꯗꯨꯝ 3ꯗꯨꯗꯒꯤ ꯑꯃ ꯂꯧꯔꯒ ꯃꯆꯦꯠ ꯑꯃ ꯆꯥꯔꯒ ꯊꯝꯂꯦ꯫ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯗꯨꯝ 3 ꯐꯥꯎꯕ ꯆꯥꯕ ꯉꯝꯗ꯭ꯔꯤꯕꯗꯤ?" ꯑꯁꯨꯝꯅ ꯍꯪꯕꯗ ꯂꯨꯏꯇꯥꯁꯤꯡꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯁꯤꯗꯤ ꯑꯅꯥꯕꯒꯤ ꯆꯥꯛꯅꯤ, ꯑꯗꯨꯅ ꯑꯩꯅ ꯆꯥꯕꯗꯤ ꯉꯝꯂꯔꯣꯏ." ꯂꯨꯏꯇꯥꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯨ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯁꯤꯡꯒꯗꯧꯔꯤꯗ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯅ ꯊꯥꯡꯒꯣꯜ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯂꯨꯏꯇꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯦ ꯏꯕꯨꯡꯉꯣ, ꯊꯥꯡꯒꯣꯜ ꯑꯁꯤ ꯄꯨꯔꯒ ꯂꯧ ꯈꯥꯎꯔꯨꯔꯣ꯫ ꯌꯥꯝꯅ ꯊꯧꯕ ꯊꯥꯡꯒꯣꯜꯅꯤ, ꯃꯇꯣꯝꯇ ꯄꯪꯈꯥꯎꯗ ꯈꯥꯎꯖꯕꯅꯤ." ꯂꯨꯏꯇꯥꯁꯤꯡ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯂꯧ ꯈꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯡꯒꯣꯜ ꯑꯗꯨ ꯂꯧꯔꯛꯇ ꯂꯪꯁꯤꯜꯂꯝꯂꯒ ꯍꯥꯕꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯁꯣꯝꯗꯅ ꯆꯥꯎꯕꯗꯨ ꯂꯨꯏꯇꯥꯁꯤꯡ ꯀꯥꯔꯛꯃꯟꯗꯕ ꯑꯗꯨꯗ ꯂꯧ ꯀꯌꯥꯝ ꯈꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯂꯨꯏꯇꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯗꯤ?" ꯂꯨꯏꯇꯥꯁꯤꯡ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯀꯨꯕꯣꯛꯅꯗꯤ ꯊꯥꯡꯒꯣꯜ ꯃꯊꯛꯇ ꯂꯧ ꯈꯥꯎꯖꯩ ꯍꯥꯏꯕꯤꯕꯗꯨꯗ ꯑꯩꯁꯨ ꯃꯊꯛꯇ ꯂꯧ ꯈꯥꯎꯔꯣ ꯍꯥꯏꯗꯨꯅ ꯂꯧꯔꯛꯇ ꯊꯥꯡꯒꯣꯜ ꯂꯪꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄꯅꯤ." ꯂꯨꯏꯇꯥꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯆꯥꯎꯕꯗꯨ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯨꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅꯤꯀꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯆꯥꯎꯕꯒ ꯂꯨꯏꯇꯥꯁꯤꯡꯒ ꯃꯈꯣꯏ ꯑꯅꯤ ꯆꯌꯣꯝ ꯍꯥꯞꯆꯤꯜꯂꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯂꯨꯏꯇꯥꯁꯤꯡꯕꯨ ꯍꯨꯏ ꯁꯥꯍꯜꯂꯒ ꯆꯥꯎꯕꯅ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ "ꯑꯔꯥꯡꯕꯤ ꯑꯔꯥꯡꯕꯤ" ꯀꯧꯕꯗ ꯂꯨꯏꯇꯥꯁꯤꯡꯅ "ꯒꯧ-ꯒꯧ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡ ꯆꯥꯎꯕꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯨꯏꯇꯥꯁꯤꯡꯅ ꯍꯨꯏꯅ ꯆꯌꯣꯝ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯕꯒꯨꯝ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯌꯣꯝ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯎꯕꯅ ꯂꯥꯛꯂꯒ ꯆꯌꯣꯝꯗꯨ ꯍꯪꯕꯗ ꯂꯨꯏꯇꯥꯁꯤꯡꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯀꯨꯕꯣꯛꯄꯨ ꯍꯨꯏ ꯍꯥꯏꯕꯁꯤꯗꯤ ꯊꯥꯕꯤꯔꯒ ꯆꯥꯕ, ꯊꯥꯕꯤꯗ꯭ꯔꯒ ꯇꯣꯛꯄ, ꯐꯪꯂꯤꯉꯩꯗꯅ ꯆꯥꯊꯣꯛꯄ ꯃꯆꯠꯅꯤꯗꯅ." ꯂꯨꯏꯇꯥꯁꯤꯡꯒꯤ ꯋꯥꯗꯨꯗ ꯆꯥꯎꯕꯗꯨ ꯁꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯂꯥꯝꯅ ꯂꯥꯝꯅ ꯑꯗꯨꯃꯛ ꯈꯥꯡꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯉꯁꯤꯗꯤ ꯆꯥꯎꯕꯅ ꯍꯨꯏ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯥꯔꯒ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯦ꯫ ꯃꯗꯨꯗꯁꯨ ꯂꯨꯏꯇꯥꯁꯤꯡꯅ ꯆꯥꯎꯕꯕꯨ ꯂꯥꯛꯅꯕ ꯃꯈꯩ ꯂꯥꯛꯅꯔꯒ ꯆꯌꯣꯝꯗꯨ ꯑꯃꯠꯇ ꯍꯦꯛ ꯄꯤꯖꯗꯕ ꯃꯈꯩ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯎꯕꯗꯨ ꯁꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯗꯨꯗꯁꯨ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯁꯥꯎꯗ꯭ꯔꯦ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗꯦ." ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯎꯕꯒ ꯂꯨꯏꯇꯥꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯐꯥꯟꯕ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯆꯥꯎꯕꯅ ꯁꯖꯤꯛ ꯐꯥꯜꯂꯤꯉꯩꯗ ꯂꯨꯏꯇꯥꯁꯤꯡꯅ ꯆꯥꯎꯕꯒꯤ ꯄꯣꯂꯥꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯂꯦ꯫ ꯃꯊꯛꯇ ꯁꯖꯤꯛ ꯑꯐꯥꯟꯕꯁꯤꯡꯗꯨ ꯑꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯂꯨꯏꯇꯥꯁꯤꯡꯗꯨ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯆꯥꯎꯕꯗꯨ ꯁꯖꯤꯛꯅ ꯄꯣꯂꯥꯡ ꯊꯜꯂꯦ ꯆꯠꯂꯒꯦ ꯈꯜꯂꯛꯄꯗ ꯂꯨꯏꯇꯥꯁꯤꯡꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯣꯟꯅ ꯂꯥꯛꯆꯔꯁꯅꯨ ꯈꯜꯂꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨ ꯂꯨꯝꯂꯕꯁꯨ ꯁꯖꯤꯛ ꯌꯥꯝꯕꯅꯅꯤ ꯈꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯉꯦꯛ-ꯉꯦꯛ ꯆꯪꯅ ꯄꯨꯗꯨꯅ ꯃꯌꯨꯝꯒꯤ ꯁꯪꯒꯣꯜ ꯌꯧꯕꯗ ꯄꯣꯂꯥꯡꯗꯨ ꯁꯪꯒꯣꯜ ꯃꯅꯨꯡꯗ ꯊꯝꯂꯝꯂꯒ ꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯨꯏꯇꯥꯁꯤꯡ ꯄꯣꯂꯥꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯂꯨꯏꯇꯥꯁꯤꯡꯅ ꯄꯣꯂꯥꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯆꯥꯎꯕꯗꯨ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯏꯁ, ꯂꯥꯛꯆꯩꯗ, ꯍꯌꯦꯡꯗꯤ ꯈꯪꯅꯤꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯈꯣꯏ ꯑꯅꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯁꯤ ꯂꯦꯞꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯖꯤꯛ ꯐꯥꯃꯤꯟꯅꯔꯤꯉꯩꯗ ꯂꯨꯏꯇꯥꯁꯤꯡꯅ ꯉꯔꯥꯡ ꯇꯧꯕꯒꯨꯝ ꯆꯥꯎꯕꯅ ꯃꯥꯒꯤ ꯄꯣꯂꯥꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯣꯠꯈꯤꯕꯗꯨ ꯑꯁꯤꯡꯕ ꯂꯨꯏꯇꯥꯁꯤꯡꯅ ꯈꯪꯍꯧꯔꯝꯃꯤ꯫ ꯂꯨꯏꯇꯥꯁꯤꯡꯅ ꯉꯁꯤꯗꯤ ꯂꯥꯛꯅꯔꯒꯦꯗꯣ ꯈꯟꯗꯨꯅ ꯁꯖꯤꯛ ꯅꯝꯁꯤꯟꯕ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯄꯣꯂꯥꯡ ꯃꯃꯥꯏꯗꯨꯗ ꯀꯥꯈꯠꯂꯒ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯒ ꯂꯦꯡꯕꯥꯟꯗ ꯊꯣꯡꯒꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫
ꯁꯪꯒꯣꯜ ꯌꯧꯔꯒ ꯂꯨꯏꯇꯥꯁꯤꯡꯅ ꯗꯝ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯊꯥꯗꯕꯕꯨ ꯆꯥꯎꯕꯗꯨ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯦ꯫ ꯆꯥꯎꯕ ꯅꯥꯃꯟꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯪꯒꯣꯜꯗꯒꯤ ꯆꯤꯡꯗꯨꯅ ꯊꯣꯔꯛꯂꯒ ꯂꯨꯏꯇꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯄꯥꯗꯒꯤ ꯁꯤꯡꯕ ꯌꯥꯝꯅ ꯍꯦꯜꯂꯦ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯤ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯏ"꯫ ꯑꯁꯨꯝꯅ ꯑꯁꯤꯡꯕ ꯂꯨꯏꯇꯥꯁꯤꯡꯗ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯨꯏꯇꯥꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯂꯧꯒꯗꯕ ꯅꯠꯇꯦ, ꯏꯇꯥꯎ ꯕꯥꯡꯒꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯑꯗꯨꯛ ꯄꯥꯡꯖꯕꯅꯤ"꯫ ꯑꯁꯨꯝꯅ ꯂꯨꯏꯇꯥꯁꯤꯡꯅ ꯕꯥꯡꯒꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯤꯊꯣꯛꯂꯦ꯫ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯥꯡꯒꯨꯗꯤ ꯍꯔꯥꯎꯕꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯕꯥꯡꯒꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ꯫ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛꯁꯨ ꯕꯥꯡꯒꯨꯅ ꯐꯪꯍꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯨꯏꯇꯥꯁꯤꯡꯒꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯅ ꯇꯤꯟꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯃꯥꯏ ꯄꯥꯛꯏ꯫ ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯐꯥꯏ ꯍꯥꯏꯕꯁꯤ ꯂꯨꯏꯇꯥꯁꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫